ꯈꯪꯖꯔꯦ ISTVꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯌꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯥꯎꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯇ MC Mericomna Australiaꯒꯤ Gold Coast ꯆꯠꯊꯔꯤꯕ Commonwealth Gamesꯇ gold medal ꯂꯧꯈ꯭ꯔꯦ Prime Minister Narendra Modi na tawriba thabaksin asi kanagumba Prime Minister amatana tawkhidri haina Chief Minister N Biren haikre Amadi BJP na oida padaba haijilaga Manipur praja sing apangmani khanba asi praja sing na nokani haina hanagi Chief Minister Okram Ibobina phongdokre Haji pausing sanong bizari MC Mericomna Australiagi Gold Coast sathariba Commonwealth Gamesta gold medal lawkhre KG Nifuni pangi category da ngaseyu anganbada sanakiba bauta Mitrubi ke saknai rabi lamdam asigi boxer MC Mericomna Northern Ireland gi Christina O'Harabo point manga shinoda yamna lakchana maithiba piduna gold medal lawkibani Go Good second round though. And there's a nice straight left hand from O'Hara. Crowd. That was a nice punch from point. Moments from that final round was a good final round from O'Hara. And he comes back out to collect her medals. We look at some of the highlights of that fight. Those fantastic pictures up. And that last round was, they really settled down and the fight was so entertaining. She had some really good moments, O'Hara, but she was just beaten to the punch too often. And a sheer weight of punches. In favour of the red corner. And what a way to potentially finish your career. She was a pleasure to watch throughout this tournament. That is a very, very skillful boxer. I want to see the trainer do that with the super heavyweight. Thank you. No, not an observer. And Sri Lanka, Anusha Dilruchi Kodam. Mericomna gold medal lorokpada Bharati President Ramnath Kovind na thagatpa phongdokre Prime Minister Narendra Modi na tawriba thabaksin asi kanagumba Prime Minister amatana tawkhidri haina Chief Minister N Biren ngasi Dr. Bhimrao Ambedkar gi chama kuntare subam mapok kumon thorom da phongdokre BJP Manipur Pradesh ki office ta pangthokiba thorom aduda BJP Manipur Pradesh ki President oibadana tana MP su oiriba KSS Babananda MLA Singh amadi hanagi thopuba yauna BJP gi karmi kayana saruyaki Chief Minister N Biren makata na haikibada India gi Constitution iramba Ambedkar asi miyamna mahaki wakhalon adubu yamna pamnaba oibana ngasi phawba miyamna mahaku khangnaribani India ki sotaraba kangrup sing asi singkhatnaba amadi manava thakta lehenanaba Prime Minister Narendra Modi na scheme sing paikhatpagi mawong mataw sing asi ngasi phawba Prime Minister amatana tawkhidre Manipur da su sahi ama khakta ngairiba sarkar asina thabak khara tawrakpada miyamgi mateng phanglakpa amadi thagatnarakpa ubada party kharadi leiba ngamnadre pangangda ngangduna leire haiki Prime Minister Modi sina tawriba magi grassroots people's oriented works in the last 60-70 years, the Prime Minister with the 3 years and the courage. People oriented to needy, the car, the man, advantages, structure of campus to up with the market, scheme, implementation style, working style. Prime Minister, nothing but the Sakar, nothing but the Kokiti. I couldn't see the BJP की कार्यकर्ता की लाइव स्पिरिट लाइव डेडिकेशन ऑफिस बेयर्स की लाइव कमिटमेंट डेडिकेशन स्टफ एकदम ससे आई कोई मनी नहीं है मुझे मनी नहीं है अगर भी
Adam mana yengar ka khana ga lete wangam su me yi tari wa da gi de akoi party gi koi BJP ne singjar government sigi khungam salo hai ba vote delays hai vote mado chau ko ne preparation tar sa ti ga ro karam de khungam ma di manu hunna ne praja meyan ku sapatana bharat chakpe aro manipur chakpe aro Thoram adu da saru yakiba party ki president Bhavanandana Dr. Ambedkar asi India gi symbol amani ngasi phawba India na malem da lepa ngamliba asi Dr. Ambedkar gi achauba mateng amanani haiki Singa matung sai uthani kushro ka da majo ma ki importance ru recognize ro Bharat Ratna 1990 da ma ti mi yo ma adu mo mayam do ngasi abiti ma ki importance khana ko de ki ni pung pung ni mas ko moi symbol mo eno honar ka da ma ki honar ka apai Manipur ra ki Bharat Ratna party na apai party ki phom na ma bcha sa ba phire ro tham da ngasi the mandatory program to ki manu se ma ki apo ni se ha ko ka na ngasi ko ma sa ko se bani BJP na oida padaba haijalaga Manipur Praja Singh apangbani khanba ase Praja Singh na nokani haina hanagi Chief Minister Okram Ibobina ngase Congress Bhavan da pangthokpa Dr. Bhimrao Ambedkar gi cham kuntare suba mapok kumon thoram da haikre thoram aduda MPCC ki president oriba MLA TN Haukif Congress MLA Singh Congress ke thopuba kayana sarugya ke hanagi Chief Minister Ibobina makata na haikibada Rajya Sabha ke MP Bhavanandana Parliament ki budget mifam Congress na apanba pibadagi National Sports University ki bill pass to ngamhodre hairibasi sahi mari kari tawduna lekhibage sahi amagi yamlaba budget discussion tawdana pass tawna balorokbu yadingdaduna Congress na phongdokpani Manipur gi sana khonaba ki khanbiragadi budget discussion tawdana pass tawbagum National Sports University ki bill su pass tawba yadabra haiki Department haitare Ministry of Sports moigi officials in tharaga moina thijabani amada tawgera akhoi di matam de dum haijabani koi kaiguma objection de tawte akhoi na sida tawda yadi harga moi taga da na tie ada aina haijari di Manipuri praja jingi yam pangbadona handak mi tarani kuni mo parliament session phambada congress na ajana phamanda na bill du pass ta hogre na haibase haugi ba sahi mari sidi moi ke dau lege ba du pass ta da kana madu objection tawde sumaina Manipur gi praja se apang bani congress wa na taba congress wa di kaw thok khaje ba Manipur praja sing si akoina bahai haijal laga yani apang bani na khan se masidi praja sing na no kan Dr. Bhimrao Ambedkar ase India ki constitution ki mapani haina khangnari bane jat bizat khaidana chap manana khanma misangni haike paumi sina hangba wahangi pakhumda BJP sarkar na lana sel kaithokre hairiba asi asum makhangnana ba independent body ama semlaga tigathan bana achum oigani haike public da doubt ama sing lehelibse any whatever any allegations di sentokuna jana investigation ama independent oiba agency amana investigate holaga public da singna halibsi masi sendokpa phai proper investigation ama tawba phai aina ni adu Sajibu Cherau ba ngasi mafam kaya da pangthong na kre yumthong da laningthong sana mahi gi mafam da angam ba kudol pot katuna akliba sahi asigi yai fathoni ki laningthong da kalaba tel pot adu mathelu koi kaya sem saduna sahi adu gi nunga yai fana ba yumgi konthong mapan da katuna kum asigi anaye phataba thohondana ba thongni ki mathelu koi sing adu yumnon kairo na bada lana duna amadi imung manung punna zamin thakmin na ki Sajibu Cherau bagi thoramasi moreda su pangthoknaki nungtel gi matamda ima kondong lairembi gi khubamda chatuna yaifa mangol thongminaki Waithau dalaiba waithau punal maring nasu Cherau bagi thoram pangthokki Rims Hospital da masagi anaba amadagi laikhidraba matungda mahaki asiba haksang puduna mayumda halakpada accident thokpagi thodokta Rakesh Kaloinabi
Rakesh ki loina bi huidrom kenau amadi maki pikli ba masanu palai khidaba matungda hinghauri ba masanu pi anina oi hauri ba phiyom gi matangda ngarang ISTV News na akhanna ba pau sandokhraba matungda ngasi Targel Industrial Estate telaiba Silver Dew Package Drinking Water putholiba Loktak Industries ki proprietor Manohar Mayum gi Chandra Sarmana lehauri ba masanu pi anida lupa lising taragi mateng pikre Thokiba thodok adugi wari taruba amadi makoi anigi lehoriba masanupi anigi wari tarubadagi maki maikaidagi angama mateng pangbani haina Gis Chandra Sarmana ISTV News ta phongdorakhi mayamna khalaga masi atangba yenghidraba tahidraba thodok ma haidu hanan tholo ana sumba awaba tabasi Lebak Paja Kudimuk Chuchoy and Matim Panning Polang ISTV Matung the Chumba by Amju Potopiro, Angamba, Amana Mana Matim Panam by Do, Sini, Mir Bigi Minungsi, Tamil Panba, Hainaba Hainarisi. Amaramda ISBS Construction Private Limited ke Managing Director IS Bikram Naso Angang Anigi Lele Su Tambada Mateng Odanaba Lupali Sing Tara Pikre Maki Maikaidagi Pangbe Aba Mateng Makatana Pankigani Haiki Lehuriba Pimsa Anisiga Sumai Todana ISTV the Amna Numaitaba Ama Ubudagi and a Kitang Tamogi Mateng Panganimini Aduga I Angang Amadi Zik like class 6 tame like she am paying Mayam Nahineri the Karai, the boarding the Tamba Kotpa, Mayam the Kanaraga, Sarkagi Saitisu, so the Lerem Godra and Kanjay, I Kogi Saitisu, Angang Sina, when I like Towning Wagi Asado, Leragadi, Adumba, Mating Pangindra, Adumba Kalonduda, Gona Koi, Amuk, Matomangam Loraga, Sumaimana Canals, and then the Kosuhan view, Hidanai Committee that my Torai Laksabani. Parau Khomba Development Association ki Secretary Ravina Phongdorakpada Nupi Masa Ani Asigi Khanduna Miyamna Mateng Pangbirakpabu Thagatpa Phongdokki Mari Lenaba Singlasu Makhoi Ani gi Lele Su Tambagi Khudong Saba BBU Haiki Pikliba macha nupi ani asigi damakta mayamna khalaga akoigi angam mateng pangbiyu mayam punduna ani jigi damakta kaidoba yage amadi kari chatharaga ani jigi tungi punsida fawgadage habadu mayam punna khanamnasi amadi akoigi Gomengi site gi zu akoigi masi miyeng tabiyu amadi akoi miyeng changen biyu mateng pangbiyu leiba angang ani si ani jigi damakta daita loba kanamta leitre aduna mayam punna koi Manipuri sida leminari ba ichil ino pumna makna akoigi ani sigi Tungi Punsida Paganabagi, the Makalambi Yapasida Mating Pangbiu, Haina Kogi, PDA Club Kimaki, the Gisui Secretary Samakna, Haizari. Higher Secondary School Singda Class 11 Tamnaba, Mahiri Singh Khanabagi the Mark Form Thaba Hobogalina, Lagliba, April Kumapanda, Common Entrance Days, Pangtokani Habasi, Matong Huktaba, Tawong Amani Haina, KSA Nakangalagli. Class 10 gi Parikya Haidoktringida, Class 11 gi Entrance Days, April Thada, Pangtokani Habasi, Maramzade. Class 10 gi Parikya Haidoktringida, Common Entrance Days, Pangtokpa Yaroi Hairi. Hazay Paugi Marathana Tenba, Bregam Tangozari. Hakchangi labor solid padagi producing attaba hakchak choktarba tumba chaba yaraktaba khong hama nungayaktaba singidabak amatta naraba upaidi jolib syrup amasu jolib capsule bu changni sinabiyo Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April, for details please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Info. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu March khagi GSTR 3B return file tawagi aroiba numiti lakliba April ki tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Baba Quick zone gidi Tatis College di. Mamal cuma pun kuding jam mana yo cuma ngaroi pista salabni na. Ada cuma takta super link footing ge offer me amam piri sidi. Tas electric rang nusin bagum na yo tisin bayar.
ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯃꯍꯨꯠ ꯌꯥꯡꯅ ꯁꯤꯟꯕ ꯌꯥꯔꯝꯗ꯭ꯔꯦ Wangkai Ninthem Pukri Mapa Laiba, Career Nurture Center da, Lakliba April ki tang tara Truktagi, Class 9 amasung 10 CBSE ki Science and Maths, Amadi, Class 11 amasung 12 ki CBSE and COSEM ki Physics, Chemistry, Maths and Biology ki Foundation Course Hausergani. Class ki timing 5 PM to 8 PM. Contact 940-2241-800 or 977-44-25921. Kaidowino? Kanano? Kaigino? Kaidowino? Masipumna! Noi lebedi gari ahan maga tong mangam drone. Khura laga tong ne khaliba namai to kai dro. Senbun puthoga lebedi ngam dra. Senbun puthokna leiba ngam drasu Imphal Finance salo. Ai jo ahan ba lengam dra Imphal Finance tege loan oine lori. Imphal Finance na longbu manung de gari loan lobu yabani tong chaba pijari adom na pam makal gari kuringma lobu be yabani. Break mutung da taram na moksari makata ba pawda. Masa ki sahi tara mari khakta ngai bi top maya lekai dagi lintho yanglem mama mapana layang mangam dabadagi lamda masigi pukchal sauraba saurbi singdagi mateng niragli apopi mama na masagi damak kidney pige harabasu transplant tongna basya laitabadagi awaba ma oire hiram masida report ama Miyobigi punsi tamang manate kana kari orakani karam torakani haiba ngamanate sumnagi masagi chahi 10 khakta ngairiba angang ama masagi kidney anima fail oirakpa habasi yamna tangna thopa thobu oibada natana yamna khangogdaba aduga tambangamdaba adugumba miyobigi punsi ne habasi ngasi wari sina dum taksarabani aigi saje kaisumuk toramanate khangogdana narakpatagi sumai tawna kidney anima fail oira hairakpatagi layengba yengna bhona bada leiram lawlakai ju thoga yenge adagi leiriba hingun pata thamdana su yenge adumokta da hujik dialysis tawbada tawninga leitana lekai dagi ama dagi mating lawraga chali tawri ko isa bu nungsibiba mayamna isa gi mating pangbiu isa bu amuktati transplant tawbajida saru yabi haiduna haijani magi kini ani maksi gi function ji kitang antarapadagi kini transplantation gi oina advice tawrabani magi mother na kini ji dan tawne na hai yam phaba phibamni kini transplantation tawbasida koina se chama gi manungda chama loina mai pa ani habadi leite karimo kanda koi relative na piraga su rejection tawba yawe se investigation tawba adagi hidak langthak adagi operation manungi adagi charakna se lak mari makhai dagi na lak manga makhai bhaugi sangda changbe haina koi panai hariba posi tongna bkhona bada sija hospital ki site tagi angamba mateng in terms of services hidak ki haro natraga akoi monetarily akoina pangwe mateng so koi site tagi pangjani Ini kwai maru in haijanang di government gi sasini moi gi mating jida pangbira ga dikhara safani aina khali duga mayam na ju isalin thoi bu nungsibiu sali thoi bu ka saruk api fain mayang apam na haijari Amarom mo hena laibak thiba wafam amana chief minister gi haksel gi tengmang haiba phajakraba India pumada award phangaba scheme ase imung asigi oine di January thagi tang 15 da chief minister masa unaduna angang asigi layang madam teng oina ba taksiluba leiki ngasi fawa madugi mahi chaba phangde mari leinaba singna inthok insin tawraga lei haibase chief minister na mieng changba chungani mahak na paikhatliba leita lairigi awana mateng pange khalibase thamoi singna thamoina onthoknaba honabada kadaida horibage kanana mathau cheksindaba leibage haibase thigatwa su chungani asingumba kham thengna leita lairaba singsida mateng pibiraga
ममन यामलबा थवाइसिंग कनबा हाइबसे चीफ मिनिस्टर की अपाम अमसु ओइरंगनी ISTV न्यूज की दमक जोंथामा बोइगा लोइनना पाउदम जैबा रिचार्ड रंजन टॉप मयाई लेकाई इम्फाल ईस्ट अमरुमदा लमफेल सना कैथल दगी येंखोम संजोय अमदी मोंगसांग के दगी ईस्टर्न आर्म बॉर्डर की प्रोपाइटर AK इबोमसा की इमुंग मनुंगना लुपा लिसिंग तरा की मतेंग पीखरे पुक्चेल सौरव म्यूई सिंगना मखातादा मतेंग पांगहनिंगी हाइना AK इबोमसा की लोइनबी इबेमहलना फोंदोरगली अखोइना ngasi pau si tajabada ngasai gi angang sigi geno se tajabada angang sigi thawai kaning badagi akhoi yamna leijabadi nate du ngasi gi akhoi gi pisa khara dang sina aho boiraga pusen chawba akhoi gi leiba mayam pisa paiba mayam na matungin ba oiraga ngasai gi angang sigi thawai kan bada mating oina ba adugi namuk ta yam basu akhoi si keno tokjabani लोकताक पाट अमदी मनुंग पाट का फोंगनबा थांगा सिंगलक थोंखोंगदा निमित कयानि फुमजिनदुना लेरंबा फुमसिंग थांगा केंद्र के MLA टी रोबिंद्रना थांगा nganmi sinmi apunba लूफ कोऑपरेटिव सोसाइटी लिमिटेड का खुसमदुना सेंटोक्रे मियोय चामरोमना सरुक यादुना लोकताक लोमदगी फुम ककलगा मनुंग पाट कैबुल लमजावरोमदा थाजिनदुना पाट की ngarम लंबी सेंबगी थबक चथके MLA रोबिंद्रना हाइकिबदा मतम सांगना फुमजिनदुना लेरगलबा थांगा सिंगलक थोंखोंगी लोकताक पाट अमदी मनुंग पाट का फोंगनबा इरमसी केंद्र सिगी ओइनदी हाईवे अमगुमनी लंबी फुमजिनखिबना केंद्र सिगी मनुंग लेबा ngammi कयादा अवाबा मायोंगरखिबादु येंगलगा थबगसी पैखटपनी हाइकी नेशनल पार्क कैबुल लमजाव जी समनबनीना नुंसित करें सिलेक्ट पजा कोई कैबुल लमजाव दे लेब फुमजी लोन थोला कना लोकताक ता कोई लोन ब्लॉक तोक सलकपा अदु कोइना मसी कोइना ऑनरेबल CM दा अदगी दे कोइना को एली डिपार्टमेंट कंप्लेंट तबदगी कोई लोकताक कैबुल नेशनल पार्क तगी फुमजी थोलक तना बाइना कोई फुमजी जे ngaksen बाइना कोई थबक तबदि हौक्रे अदुगा याम अथुबदसु हजिकपुदि कोइना फॉर टाइम बीइंग गी कोइना हिरम अमग फाटपनी प्रजा मैम सिगी अवाबि येंगा अदो याम थुना कोई फुमजी लोइना लखोनबा कोइना तौबी ओइना कोई एली डिपार्टमेंट हाइक्रे मखोइ यारे याम थुना फुमजी लखोनबा तौरसेना माने अखोइ मैन लई नन कम्युनिकेबल डिजीज मंगा हाइबदी डायबिटीज हाइपरटेंशन ओरल कैंसर ब्रेस्ट कैंसर अमदी सर्विस कैंसर लेनाबु मरुफंगना मुथतखिनबा पांदमदा युंथोंग खुदिंग चंगदुना स्क्रीनिंग तौगदबा प्रोग्राम अमा इम्फाल वेस्ट की ओइना ngasiदगी मेकोला PHC दा हौदोक्रे ngasi हौदोकिबा थोरमदुदा हेल्थ एंड फैमिली वेलफेयर की डायरेक्टर डॉक्टर के राजो एडिशनल डायरेक्टर डॉक्टर KH सचिकुमार मंगांग अमदी CMO इम्फाल वेस्ट डॉक्टर आइस्कुलना सरयाकी पॉपुलेशन बेस्ड स्क्रीनिंग असि पांथोकदा खुदोंग साननबा मालोम PHSC अमदी गोविंद ग्राम PHSC दा डायरेक्टर ना मोबाइल टैबलेट अममम खुशिनकी ngasi hokdoki basga mailena bharat ki prime minister ga video conference amasu pangthokuna screening tobagi saktam sing hanki dr k razona matamamada akanba anabo oiramba polio cholera yauna tongan ba anaba kaya yumthong sangduna thidoklaba matung anaba asibu ngasidi muthan bangamkhre asigumna non communicable disease manga asisu ANM staff amadi asasingna yumthong khuding changduna screening tobagi thabak chathagani mokhoi gi poktak matungina darkar leiba hospital singda amu report toroktuna anaba si lehendana ba honabada songna mateng pangani oral cancer habisi hidak managi polam sing sizinabadagi uhelakpa anaba amani hypertension asisu matam sana khangdo horabadi masidagi ngakthokpa ngami ngasi hokdoki ba screening asi manipur pumbada khudong saba phangangani haiki ताब थपदा कोई कोई अयापा हाइबदी कोई तोबेपोगुम्बा जरारगुम्बा खैनीगुम्बा असिगुम्बा यामजि सासनबदगी कोई ओरल कैंसर जि पोकनी अदगी अतोपमना कोई ब्रेस्ट कैंसर लेरिबसी ब्रेस्ट कैंसर जि कोई अर्ली चाइल्ड बर्थ के होना फजन ब्रेस्ट फीडिंग तोगदबा खोतो मयामजि हेल्थ चेकअप रेगुलर हेल्थ चेकअप तोगदबदगी अतुम थोकनी अदगी कोई सर्वाइकल कैंसर जि कोई हाइजीन फतबा अदि वायरल इन्फेक्शन असिना सिगुम मयामजि कोई genetic factors so abia sing me absi ki thokoni Bisnupur district ta ahan boina tha taruki National Food Security Act ki agent singda masa gi famham thokpa margin money ngarang oinam kendra gi manung chanba kainauda Consumer Affairs Food and Public Distribution Bisnupur gi district supplier officer o
A Gopendro Saramani yenthokre DSO Gopendro Saramana haikibada Bisnupur district asigi oina margin money yenthokpa asi ahanmani agent singi phomong thokpa margin money asi sang naina yenthoklabadi agent singna su thawai yaungna niyom chumna amadi sang naina PDS ki polam sing miyamda yawhanbada mateng oigani haiki Sa 2013 की कोई ना मोई की मोर प्रोविजन में थोड़े मोई की प्रोविजन सीधा क्विंटल में येन बड़ा एजेंसी ने क्विंटल में तो लुपा हुंफुमा फंगदौनी अदु दुकी मोई ना येन ब क्विंटल मसिंग दुकी मतुंगी ना अदु के प्रोपोर्शनेट वोई ना कोई ना येन थोपने मसिगी जे बिसेम्पुर डिस्ट्रिक्ट की कोई की वोई ना केंद्र की वोई ना 2017 मार्च तक ना 2017 की सितंबर वोगी ने कोई ना था तरुकी ने हुजी Waikhom Mani Girls College Thawalda Nimit Taredi Zathagadaba NSS Unit 2 gi Special Camp College Asigi Conference Hall da hokre Meheru Yankhairom Saruk Yaduna Sathariba Camp Hogdokpagi Thoram Aduda NSS Cell gi State Liaison Officer Saimintang Lentang Waikhom Mani Girls College ki Principal Dr. A Ibeton Devi Amadi College Adugi Anthropology Department ki Head ke Sadanandana Mariba Myoishing Waina Sarukyake ke Masigi Manung Zanna Unit ki Volunteer Singna Uzara Thaba Health ki matang the program sing pangthokpa yoga camp district hospital thawal da lai thaba amadi personality development kaya pangthokadori sterilization officer Saimintang Lengthang na phongdok ki bada NSS unit ki volunteer sing ase miyang ni mating pangnaba samaj ki damak kathokpa tamnaba amadi afaba leader sing ama oibagi magun sing adu lehenanaba hangdokpa scheme amani haiki. You will be undergoing many other coming up trainings also in the future. Like we'll be doing leadership skill development training and all those. Everything, all the whole gamut of activities that we'll be doing is solely focused on the volunteer, not us, not the program officer. We are just enabling you all to become leaders of the future. That is the speciality of NSS. Tobul Gram Panchayat Toti Ising Pangdriba Sigi Matangda Noma Yoiba Mifam Ama Tobul Dalaiba Soraren Community Hall the Pangchokre Tobul Gram Panchayat Amasung Tobul Village Water and Sanitation Committee na Sinuna Pangtokiba Mifam Aduda Hana Jila Parisat Member Eramba SB Yauna Tongan ba Myoy Kyana Sarugyake Mifam Maduna Matau Karamna Thagnaba Afawa Ising Pangadagi Habagi Matangda Kupna Khana Nainaki Hanagi Jila Parisat Member SB na Tobul Khungangasi Thagnaba Afawa Ising Pangdabagi Awaba Mayok Naduna Lakle Chief Minister gi Khungang Satlu Haiba scheme gi Bisnupur district ki oina Khungang Khangatpada Tobulas Yorokpani Masina Khudong Saba Simangan Tanaba Amadi Khungang Asibu Mapung Phana Sakhwatnaba Thabak Paikhatminasi Haike December Thasi Phobi Manungda Manipur Sarkarna Manipur Yogi BJP ki Simisar Oiriba Honorable Birena Khungang da Salo Haidana Ekoi program ama Megi Tawan Lors Togodori Sida Bisempur district ki lagi Khunja mayam sidagi Khungang Manga ka Khangale Khungang Manga buda tabun si yaw has priority adugi program duna aham priority ji kari de pigani habda miyam gi ising thananaba haiba hiram sida pigadaba priority hoy Khunja amana phongdokibada water supply scheme ama leina mathau tawdaba asina thaknaba ising leibada miyoi kya arembada charging tawi tungkoina chatnaba yaba water supply scheme ama mari leinaba singna thambiba mathau tai haike Evaluasi patagi phangba pothokra lobudagi phangba pothokra masi khutang party sipam tawjaraga lobud sipam tawjaraga hingbana 90% oiba namdam sigma namdam sida ising thakdarab gidamakta Sahi supalaiba, sahi tara supalaiba, sahi kun supalaiba sumber kadi. Aku ini ekonomi dasar tu dekbe buat kau ini kan saya guna kalau funding. BJP ki in-charge Oriba Lok Sabha ke MP Prahlad Singh Patel na lusingduna More Hospital Crematorium ICP ki phibam yangsan kre. Khongsaradu da Speaker Khemsan BJP ki spokesperson S Benjamin Yaungna thobuba kaya su sarugyake. Prahlad Singh Patel na More da thengnariba khudongsa da kaya sing asi Manipur Sarkar amadi Chief Minister da khangalagani haike. Community leader Singh Maikai dagi su memorandum ama pisinki.
Pandit Loishang amadi Govindaji Temple Board na sinuna ngasi chaunga kuntra manga suba saithaba gi thauram pangthokre handak sahi gi oina singtham iboyai mada saithaba oiragani thauram aduga mairenena Govindaji Temple Board na fongba Ras Mantri Paba Koba lairik amasu fongki Myanmar gi khwaidagi sawa kumai singi manungda ama oiriba Water Festival Tanjang Festival ngarangdagi Myanmar gi Tamu Town da hokre Festival asi Myanmar gi anoba sahi hobagi thoranga mailenena pangthokpani Festival asi nimit mangani sumna pangthokadori aroiba nimita Buddhist temple disatuna lai khurumgani Festival asi yawba India romdagi miyoi kya lakli Myanmar immigration mi amada pass lobada hanadagi lupa taragi sangde hengatna lawri Myanmar immigration gi Tamu Town fawba chatpada auto bhara lupa yankhai de hengatkre Festival manungda India romdagi 4-wheeler gari Sangbada Myanmar Authority na athing batham kre. Huining sumam thongamba misigi matang na semkiba JSC na asumba langla langjing putho haina dabi tawduna hayeng tang tara manga ge yupu manga dagi tang tara taruke yupu manga fawba ban tawgani haina tawramba du Chief Minister na nimit tara manga ni gi manungda asumba langla langjing puthokani haina thajaba pirakpadagi ban gi khongjang handokle haina JSC na khangalagle Haujila selakpada mariba paw amhan epizari MC Medicom na Australia ki Gold Coast sathariba Commonwealth Games ta gold medal lokre Prime Minister Narendra Modi na tawriba thabak sing asi kanagumba Prime Minister amatan na tawkidri haina Chief Minister NB Ren haikre Amadi BJP na oida pada bahaijilaga Manipur Praja Singh apang mani khanba si Praja Singh na nokani haina hanagi Chief Minister Okram Ibobina fongdokre Hozi pabuli redi ICB pizari Manipuri paw matang salwere mieng tabiri bisimo makana kurumjari